Purampukurumjari. Pahalgam terror attack ki matungda Pakistan gi military officers minister sing India da nuclear gi openly threaten tawba leptri handak tasu makoi gi railway minister Hanif Awasina makoi gi nuke 130 India gi damakta thamlibani aim tawduna leibani loinana haiba nuke sing asi Pakistan gi karam mapam da thamlibano haibadu India na khangbanate haiban chingba kaya India gi leiba nuclear warhead sing asidi makoina kari oina khalabano khangde da pangtaw tawi even Pakistan gi defense minister nasu hai khibalai krabani India na Pakistan gi mathakta military action hek torokpa taragadi makoi gi last resort oina nuclear attack tawduna response tawguni hainasu threaten tawkhibalai krabani aduna India amadi Pakistan gi hojik oiragli bafiba masida Tasengna Pakistan India da nuclear attack launch tawba ngamgadra madugi capacity makoi da leigadra haibdu masigi episode asida nainaduna yengsi ahanbada Pakistan gi nuclear strength hana khangsi screen da Pakistan gi nuclear arsenal singi latest list leire 36 airborne 126 land base aduga sea base nipanamaga hariba singasi yamdrabada amamamda 12 kiloton gini haibadi Hiroshima da thada kiba atom bomb do adugumba amamam haibatare aduna Pakistan gi sargoda launch site asidagi minimum range missile makogi sahin 1 asi launch torpa taragadi Delhi gumba city amadi yam laina wipe out tawba tumhanba yagani aduga makogi long range missile sinaraga kapakpa taragana Bihar gumba state ama wipe out tawba tumanba yagadoribani US da phongba pause Washington Post ki matunginadi Pakistan gi sahin 3 hariba missile asi magi range asi India pumba cover tawba natana masi Pakistan dagi launch tawba matamda Israel phawa yam laina target tawba ngamgani hairi any country amana war natraga conflict amada makogi nuclear weapons singu launch tawba haibasi araiba nate masi yamna drastic oiba yamna akanba khongthang amani haiba tare aduna masig matangda logically hena gyan tanaba ikoina aspect ohum tokna masibu nainabagi tangai phadaba lei makoi sing adudi ahanbada Pakistana masibu nationally effort to wangamgadra haibadi Pakistan gi hoji oiriba pibam makoi gi leba asigi condition asida India da makoina nuclear attack launch toba ngamgadra haibasini ani subada masi Pakistana internationally effort to wangamgadra globally karamba countries sing Pakistan gi asigumba nuclear attack asida makoi gi maikaida lepkadawri haibasini aduga ahum subada masibu Pakistana legally effort to wangamgadawribra haibadi nuclear attack ama tawdringai da karamba protocol sing follow to darkar oi karamba scenario da nuclear attack ama launch to yai legal agreements amadi geopolitical protocol gi khutang da Pakistan tasengna India gi mathakta nuclear attack launch to wangamgadra haibdu discuss tawduni yengsi hojik ahanbada Pakistan matau karamna nuclear state ama oirakibano haibdu matang da yengsi 28 May 1998 ta Pakistana nuclear test taruk mai pangna pangthoktana malem gi ahanba Islamic country oiki nuclear weapons sing leiba adubu mayamna kaya khangna do wafam amadi Pakistan hariba leba sigaktani makogi paisa ipu puthoktana yam ka hena su honaruba tawdana yam laina jugar tawduna nuclear weapon amabu possess tawgiba country 1971 da India gi makhota lan sathina maithira matung Pakistan amukasu 1974 da anowa China ama muk phangki operation smiling buddha India na makoi ahanba nuclear test tawki matamduda madu ubada Pakistan frustrated oiba hoki maramasina makoi gi matamdugi prime minister Zulfikar Ali Bhutto na declare tawki lauthoki even Pakistani sing napi chaduna hingba taragasu makoi gi su soidana nuclear weapon sagani haina adubo hariba matamaduda Pakistan khatana tri India gi duguma test aduda matha sabasi topa leba khara masu yauri khudamoina China makoi da su insecure feel tarami maramdi Bangladesh pu maning makha tamhan khara matung India Asia gi region asida mahakpu superpower amma oina lawba honaraki aduga hariba nuclear test aduna masibu confirm to boina thokirami maramasina China na pamlamde makoi gi influence hariba pamasidagi hanthakhiba sigi matakta 1960s ta China amadi USSR gi relation asi breakdown tawki makoi gi relation asi phawaramde aduna China condition amatada makoi gi nagyet animakta yengnaba nuclear state country ani leiba si pamlamde sina maram oraga China na Pakistan da nuclear technology pibada mateng kayam pangki ge haibabu madu US na UK amadi Israel da fawba adumna mateng panglam loi hari No other country in the world, repeat Rajiv, has done so much to nuclear arm or proliferate another country than China with Pakistan. Yes. The United States hasn't done it with Great Britain. Even to Israel developed their own.
aduna ngasigi wari asi 1976 dagi horaki nuclear weapon ama saba matamda usually 4 stages changi ahanbada yamlaba cell darkar oi anisubada uranium enrichment masigi damakta design amadi technology ahumsubada bomb sanaba bomb gi designs aduga marisubadana missile launchers ahanbagi finance ki oina Libya amadi Saudi Arabia na full sponsor tauki hairi Arab News ki matungina 1974 da Pakistan na Project 706 ki makada nuclear bomb sanabagi announce tauki ahanbagi oina $100 million ki funding Libya na Pakistan da tauki hairi aduga makha tarakpada project bomba sibu Saudi Arabia na su heavily funding tauki hairi paisa phanglaba matung hauzik second stage uranium enrichment gi matang sina Pakistan gi father of nuclear development AQ Khan na mapung pahan ki enrichment haibadi uranium khudimak bomb grade ki uranium natte masida U-235 asini nuclearly active oiribasi aduna masibu atai normal uranium singdagi filter tauba khandokpa tangai fade asumna khandokpa sibuni uranium enrichment hairibasi aduna AQ Khan Netherlands gi uranium enrichment facility da thabak tawraga leibana mafam dudagi mahakna enrichment technology gi sensitive design bu lona lokthokna Pakistan da makoi gi kahuta plan da set up tawrami aduna hauze Pakistan da fuel su leire hauzik bomb kamaina sagani habasi kakta ngaire khangadaba matang sidani China gi role lakadoribasi China na makoi gi try and tested chick 4 bomb gi design piki Pakistan da sida sunatana 26 May 1990 da China na makoi gi lamda Pakistan gi first nuclear test tawnabagi permission phau piki Pakistan gi bomb China gi soil da test tawki hauzik bomb ready da leire madubu launch tawgadaba da mangaire masigi damakta Pakistan missile gi darkar oirami hariba technology asinamu Pakistan na North Korea dagi fangki maram asina report kaya amada su asumna claim tawri Pakistan na test tawkiba gori missile adu North Korea gi Nodong missile ga almost identical oi haibadi chap manai haina aduna samna harabada Pakistan gi nuclear missile asi made in China da saba aduga Arab na pet tawba cell puthokpa aduga engineer tawbana AQ Khan na loinana masida Dutch amadi North Korea gi achauba role su yauri masini Pakistan gi nuclear gi short history haujimu India da nuclear attack tawbi matang da muk laksi matang sida international support tokthokraga Pakistan gi makhoi gi praja sing gi support ti leirabra haibisini January 2024 dagi na hojik pawbada Pakistan gi military gi matakta tongan ba rebellion group singna attack amoroma chathaki maduda makhoi gi security personnel lising amagi matakta hojik pawbada sikre hairi masigi maramsi Pakistan gi tongan ba provinces singda sahi ke amarom dagi separatist movement chathaduna lagli haibadi mafam duda leiriba praja sing kudong chaba tanja ma ngaiduna leiri haibatare makoi Pakistan dagi tokhai tanabagi aduna Pakistan na Pahalgam attack chathaduna makoi da adugumba tanja adu pirabra haibisini masigi maramdi haiba provinces sing asida suddenly yamna massive scale da achauba scale da protest tawbagi mami uba phangli hojik Pakistan da leiribasi punna province marini Punjab Sindh Khyber Pakhtunkhwa aduga Balochistan haidana masi samna India gi state kumbani haibatare Pakistan gi import export ki khwaidagi maruoiba port ama hairagadi Karachi port ni aduga makoi gi biggest weakness hairagadi India na makoi gi southwest asida anytime naval blockade tawba ngamgani 1999 da su India na Karachi port block tawki masina makoi gi laibak pomba import amadi export lepkani aduna Pakistan atai lebak singdagi economically isolate tawkini nongmani gi mamang da su makoi gi praja singna Karachi port protest tawduna blockade tawkibagi paw leiribani loinana Sindh province 1971 dagi hoduna tonganba Sindhu country ama semnabagi demand tawduna lagli aduna hariba region asida separatist movement amadi protesting itattatana dum tawduna lagli masi matangda yam kahina details oina panjarorege dubu samna harabada mafam asida su sarkar gi mayokta chauba issue ke ama leiri haibani tokhai taningbagi next Balochistan province ki oina mafam sini khwaidagi hena irang hauriba region asi separatist movement gi Pahalgam attack ki matungda mafam sida Pakistan gi military mathakta terrorist attack chathabagi changsu kahena hengalakli hairi Pakistan gi Journal of Research ki report amagi matungina Pakistan form tawbudagi hoduna mafam sigi king ningthauna Pakistan da punba pamdana lakhi hairi adubu matamdugi Pakistan gi prime minister Muhammad Jinnah namthak tawduna army operation chathaduna namdana Balochistan bu annex tawkibani hairi masina maram oiraga mafamdugi praja sing hojik phawba pendana leiri hairi aduna Balochistan dagi rebel group ke ama around 19 groups thoraki mayam sigi manungda khwaidagi strong oiribasina Baloch Liberation Army BLA asini makogi pandam asina Pakistan dagi anyhow tawduna ningtamba leba ama sema haibasini Pakistan dagi tokhai tanaba BLA na sai khudingi Pakistan army gi mathakta 150 to 200 terrorist attack chathabagi
report su leiri masi 2020 gi matungdagi ka hena hengalakli su hairi aduna hauji India amadi Pakistan war tobu taragadi BLA gumba rebel group singi khwaidigi tanja chaba matam haibadu oigadori bani Pakistan gi mathakta lan haubugi amaramda Khyber Pakhtunkhwa province ki oinasu TTP na chingba rebel group sing asingba tanja ngaiduna leiri bani Pak army gi mathakta attack tawnabagi haukiba April gi tang 9 da su Khyber gi region namada bomb blast jathaduna mioi taruk hatki numitumakta da Taliban singna Pakistan military gi mathakta attack tawkhibagi pausu leiri Pakistan amadi Afghanistan border gi manakta Khyber region da su anti-Pakistani terrorist organization ke ama linkhalakli around 21 rebel groups ni masi manungda khwaidigi prominent oiribesina Tehrik-e-Taliban Pakistani TTP asini makoi gi pandam masina Khyber province pu maning tamhanduna Pashtunistan koba leba ama semba sini aduna India Pakistan gi conflict asi thorokpa taragadi makoi su khudong chawa launabagi tanjang ngai ri haibesini amaromda hojik POK da su Pakistan gi mineral bill na maram oraga mioi lising kaya ama protest tawbagi paw lairi bani numit kharni gi mamangda protest tawbagi maramna Pakistana POK bu Azad Kashmir hai maming gi oina adubu haiba bill aduna mafamdugi rich mineral singbu Pakistan gi kananaba sizinanaba honai haibesini aduna Pakistan gi state pumba hojik conflict ta lairi loinana makoi gi economy gi fibam di mayamna hena dum khangbiram lagani fibam kyam sokli haibdudi topa lewak singdagi loan lowdana hinglibani aduna hojik makoi gi oiriba fibam masida Pakistana India ga kaidungda war tobo pamloi hojik mo officially legal gi through da Pakistan India da nuclear attack launch toba ngamgadra haibdo mu yengsi matang sida India gi oinadi kaidungda nuclear weapon makoi na hana sinaro haina leiri maramdi India gi simple nuclear policy ni no first use of nuclear weapons policy karigumba laiwak thibadagi nuclear war thokpa taragasu 100% madu Pakistan gi side tagi horukpa oigani legally yengba taragadi laiba animak manamagi mathakta nuclear missiles launch toba yade nuclear missile dilayadana normal missile ama test toba phawbada laiba ani gi oina complete legal protocol set tawduna leiri bani India amadi Pakistan laiba ani asina tongan ba nuclear confidence building measures kaya ama sign tawduna leiri hojik screen da uriba sini masina maram oiraga laiba ani sina karigumba measures khara lawgadabani internationally atai lebak singbo confidence oina lainabagi haidi animakta thajaba thamnabagi habatare khudam oina agreement asig matungina lebak ani asi amana amada chahi khudingi 1st January da makoigi nuclear installation gi list piba mathau tai maramdi amana amagi nuclear facility da attack tawdanabagi sida sunatana lebak ani sigi major missile haidi achoba missile ama test tawge hargadi hana mangjawna notify tawgadabani especially madu border gi manak nakna tawgadaba oirgadi maramdi maduna anakpada lairiba prajasinda mipaiba poktanabagi hojik phawbada India amadi Pakistan gi relation phanayamna phattaba taragasu hairiba protocol asi ngasi phawba leba animakna ngaktuna lagli asigumba history asi yenglagadi nuclear missile amabu direct hekta kaplakpa haibasi chance yamna nemi haibatare adubu mayamna khalamba yai masi Pakistani loinana war gi matamdadi everything is fair haina aduna madugi possibility adusu analyze tawduna mu yengsi world da leriba nuclear state or nuclear country kudingma kudakta hekta batana manam laga nuclear weapon mabu hekta kapa yade leba khudimaki makoigi nuclear command authority haidana malairi masida country adugi top bureaucrats army chief amadi political membersing yaugani aduna haiba committee asigi approval gi matungda decision adu lebaktugi prime minister or president da final approval gi damakta yorokani lebak kudimaki PM natragana president gi makutta secret launch code khara legani masi example oina US ki case te yengsi US ki president na wasak loba hek lobaga mangonda special suitcase sama pigani madubu nuclear football haina khangnai masida punna posak manga yawgani phone ama madu directly military command center ga connect tawba aduga book or like ahum ahan bagi book ta manila folder ma yawgani maduna launch ki procedure bu takani black book ama madudana muk pre plan site sing bu takpa aduga ahum suba book adudana classified launch site singi details oigani aduga aroibada khwadigi maroiba posak amana nuclear biscuit masida secret nuclear code pumba iduna yawgani masigi bag asi asuki matik maru oi aduna madu chain na guard amagi khudang da lok tawduna pugani loinana president ki convoy na bag adubu matam chupada loina duna chatli hari karigumba launch tawbagi
tangai phadaba condition lakpa taragadi president na magi army chief ta haiba secret code adu piba mathau tai madugi matungda khaktani nuclear weapon amabu launch to yaribasi aduna officially yengma matamda asigumba manaba protocol sing asi country khudimangna follow taro matungda nuclear attack asi initiate to yai India amadi Pakistan gi oina launch ki matangda khajiktang tonganba procedure lady Pakistan gi oina su approval kaya ama lawba loinana chain of command follow toba mathau tai madugi matungda makoi gi su nuclear code phangani adobu masi oiduna su makoi kudak tekta nuclear attack launch to wangam loi screen da uriba chart ase yengbiu masida US Russia China France amadi UK natana atai lebak singi nuclear weapons sing asi non mated oi India amadi Pakistan su yauna non mated haibadi bomb missile amadi launch site om asi tongan lei haibani masi Pakistan gi nuclear establishment da example oini yengsi in case Pakistan India gi mathakta nuclear attack tawnabagi final decision lawre haina khalasi adu eragadi Pakistan makoi gi Deragaji nuclear complex tagi bomb adu yamna lapna taranawa missile complex asitana assemble tawnaba pubagi mathau tagani masi matungda assemble missile sing adubu masur amadi sahabas asina chingba launch pad asida amuk puduna lakani masi minute kharagi thabak nate masi gi damakta Pakistan heavy movement tawgi tangai padaba laigani hari wafam asi retire lieutenant general Satish Duwana su phongdokheba laikhrabani When movement takes place, the world will pick it up. Sensors pick it up. Satellites pick it up. So there is a whole gamut. Nuclear rattling is different, but actually putting it into effect has different dimension. loinana ngasigi wall asi satellite ki web na pungkoi question duna lairibani aduna Pakistan na asigumba controversial movement ama hek tawu matamda malem pomana uwa fangani loinana laibak pomba Pakistan gi mayokta lepkhini loinana makoi massive international repercussion face tawkani matang chida makoi gi so called allied country khara lairiba like China amadi Turkey na chimbasu makoi bu support tawkani haba thajade Russia na Ukraine da chathariba conventional war asi pawbada Russia da makhal makha kya sanction ke ama thamlibani adubu Russia global superpower ni loinana China su makoi bu support tawribani aduna nuclear movement gi damakta Pakistan gumba ro country amadadi international gi miyeng da kari phibam oigine habadusu mayamna khalagi yengiu recently CIA gumba achauba agency na su late 1990s ki makoi gi secret investigation report ama declassify tawki matamdu da su India amadi Pakistan legit war chathari ngai matamni matamdu fawda reba anisigi nuclear war thokpagi chance asi only 20% tama oiki haina leiri matamdu dadi Pakistan gi economy hoji oiribasidagi ka haina phana leiribani masina taba conflict kya ama su laikre maduda su nuclear nabagi wafam sing laikide mayamna loina khangnara wafam ne Pakistan gi government amadi army makoi gi leba ki economy collapse amadi makoi gi army gi corruption bu losin naba asigumba attack sing asi tawduna praja gi mind divert tawna bahona duna lei habisi Pakistan gi mamangi army chief Bajwa magi retirement gi hek matung suddenly billionaire oiraki kamdauna no makoi gi lebakti chei khudingi IMF tagi niduna loan lawduna chalairibani aduna mayam simunna yenglubada full fledged nuclear war ama lakpagi chance asidi yamthina nemi haytare wafam sing asi thamjaraga video asi atang asi loisenjage matungda su interesting oraba topic ya am puduna laksage punapu tasi khangsi gi maike digi kai khumna go chari